ngasi numida wairanggi maruoibe I pausing khar khongatcharakana mayamda share tawjage ahanba maruoibe paw ama oina lakhocharakanda Manipur top channel gi maruoibe paw taminasi ahanba da mayam matang kaktabida ban kaukhre sandelda general meeting gi February gi tang taragumda English ngani gi kunga mathoida Unique Business Association Sandel UBAC amasum Naga Ship Association Sandel Dingpi Area Cookie Truck Owner Association Dakta Sandel amasum Cookie Ship Association Kengjoy Sakpi Karong Blokna matam kaktabida indefinite ban Wall Children District Sandel District punamakta National Highway 102 parallel to Moregi lagliba February tang taraga mapan gi tha ani English ngani gi kunga mathoidigi midnight gi horaga matam kaktabida ban kaukhre maru oriba ban sigi maram sina for immediate suspend of Siri and Ganesh DFO Forest Sandel and against of his estate transfer order by order date 3/02/2021 amasum matang kaktabi kauriba banasibu cooperate tabinaba damaktasu hairagli publicity wing BAC and DAKTA ni amasum makhasa tharak point atop maruiba paw khara muk mayam da share tawjage makhasa tharak point atop paw ama oina lakhochrakana mayam da share tawjage missing report ni mayam mingna loitongbom Bijay Singha magnupani amasum haitna 57 ni amasum age na 34 ni aduga mahak black t-shirt dark blue track pant with spectacle glass ni aduga magi complexion si fair oi hari amasum magi address na Porompat Soibam Laikai Mary Lairak Imphal East Manipur ni aduga magi last sin si mayam 11 am date 18 tha ani English ngan ge kunga mathoini karigumba makpu uba thengnabiba miyoi singna hairiba phone number asida contact tabiyu hairi 7005199505 natragana 8118904478 ni amasum natragana anakwa police station da contact tabiyu su hairi amasum mateng pangbiba miyoida matik saba reward pigani hainasu source asina su makhatana phongdorakli makhacha tharak poina to pamaruiba pawkhra myam tamina kisi maruiba paw ama oina lakhocharakana mayam da share tawjage Government of India Ministry of Health and Family Welfare dagi anoba guidelines ama lakle mayam da share tawjage mayam taminasi evidence kyamuk fangle madudi mutant variant SARS COVID-2 country kayar sandokpa hengalakli SARS-CoV-2 lam kharda sandokli hanba UK variants magi variants myam BOC 202012 by 01 B.1.1.7 ni aduga atopa man South Africa variants na 501Y.B2 B.1.351 ni aduga atopa sina Brazil variant ni magisna P.1 detect tawri 8644 amasum country taraga mangada mathang sitna variant ahum asi demonstrate tawbada transmissibility si increase tawe hadi amasum World Health Organization gi report ki matung ina maru oina mayam akhoi gi aviation international travelers singi UK Europe amasum Middle East singi makhoi gi planning for travel gumba adre before boarding gumba during travel gumba on arrival gumba sigumba singi makhoi gi oiba guidelines ni doctorakli besi amasum makhasa tharak poina to paw khara muk mayam da share tawjage makhasa tharak poina to paw amo lakhocharakana mayam da share tawjage amzu amadi EGM gi apunba mifam gi warep sing mayam warep ama amu ana boina laurek ngasi tang taraga nipan ngasi numitida mayam khaminasi amzu amasum EGM na karam ba anobu warep loroke habdu mayam taminarsi ngasi February gi tang taraga nipan sagon chen English ngani gi kunga mathogi nungthilpung ani taba matamda amzu amadi EGM gi apunba mifam amana makhagi warep singasi amat oina laure ahanba resolution haukibe February tang taragumdoida poknafam amade People Chronicle da bom thamlamba aduda chienaba lup aduna thaudu asigi matangda sengdokpira o haina amzu amadi EGM anina pung nifu nipan gi matam pirapa fawbuda sengdokpiraktaba laibak thibani loinana makha tana condemn tawi ani subu warep thaudu asigi matangda
ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯞ ꯑꯃꯠꯇꯅ ꯃꯈꯣꯏꯅ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯥꯛꯇꯕꯅ ꯄꯣꯛꯅꯐꯝ ꯗꯦꯜꯂꯤ ꯄꯤꯄꯜ ꯀ꯭ꯔꯣꯅꯤꯀꯜ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯏꯁꯥ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯂꯧꯖꯔꯒ ꯄꯥꯎꯆꯦꯒꯤ ꯊꯕꯛ ꯍꯌꯦꯡꯗꯒꯤ ꯍꯧꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞ UNLF ꯒꯤ ꯃꯥꯏꯀꯩꯗꯒꯤ ngarang February tang 18 ing 2012 tungan tunganba miyoisingna khuyek piduna press ta pirakpa chirol asigi matangda ngasigi mifamna kupna khanaraba tungda haukiba November gi 15 ing 2010 amju amadi EGM gi emergency mifamna laukiba warep UNLF gi manungda sayenaba phibam leibana thaudo wathokta yumpham oiba pau natana sayenaba pau sing nakal animaki oiba Laikhai Tanaba ama laktriba phawba phongdaba haidiba warep adu reaffirm tawba haina lepnare marisuba warep hauji oirakliba wathok asi waroisin puraknaba hotnabagi thaudang amju amadi EGM gi apunba mifamda lauhanaba sinnaba karigumba amju amadi EGM anina waroisin purakpa ngamdaba laklabadi general body meeting da puthokhtuna makha tana khanaba haina warep laure haibisingshini inong noboy na mayam ngasi khanakiba warep singsi yamnamak nungaiba amana pauksi sing hayengdagi phongba hawragani haibisi yamnamak nungaiba amani tawbatabu hubada solution purahan ingli amasu mayam gisu kari wakhalo lebibigi habru singsoy soidana comment box ta comment angkatang drop tawbiramu haina Manipur top channel gi mekidigi mayamda share tawjari amasu makha sa tharak point atopa maru oiba pau khara mayamda share tawjagi mayam lefukta minasi Thaubal sabal tongbada isingda takiba angang nupa masadu ngasi pung ani khare helakpada RF ki second MR da leba timna lokhot pangam khre haiba pau sisu hauji social media da thakanarakli atopa maroiba pau khara namo makha sa tharak poina atopa pau ama oina Imphal Dimapur National Highway Kalapahar dagi Tikaram Rizal son of Banu Rizal koba Nepali ama masakhangdaba UG group oiramgani haina singnabasingna phaki haibadagi lambi thingduna khongjang sangsinkhre losilakpoina Manipur gi wangmra thokpa yamna ngakningai mayam share tawjage arikpagi maran sumna sai haibaduga sab manaba thodo Andhra Pradesh ki Krishna district ta thokre Andhra Pradesh ki Krishna district ta lalon itik tawba nupa mana mahakna wana sahi kya sangna tanjarakpa paisa sing mahakna masagi truck amada sendong sing adu hapsaduna thambada mahakna fajana paisa singdu check tawrubada mana wana tanjarakpa paisa singdu loina sajet amagum onduna lairamle haina phungdokli madudi mahakna yamna cheksina thamle khaliba maki trang adu termite na manungda sanglamduna maki paisa singdu pura loina maset lauba yadana sathoklamle haina phungdokli hairiba nupa asina maki sendong paisa sing adu bank ta thamlabadi taxing kakragani haina khankibadagi masana section na thamlibani haiduna karbar adugi wana tanjaduna tongjarakpa paisa sendong sing adu adum trang aduda karisu khalluduna adum nungtiga hapchinjabani haina phungdokli handak tha ama muksida mahakna fajana yenglubada hairiba mawong asida aisau tarma na loina sathok tuna lairambani haina phungdokli